Senapati Zilada Hojik Ingtam Thagi Matam Tapna Loisilactuna Yeningtha Haure, Chingi Wumam Wamang Ayambada Hojik Rododendron Yauna Pajaba Lai Makalkia Shakpa Haure. Thamarom gi matung dadi ching amasung umang pumnamak makhal mathel gi laina pikthalagani amasung anoba yening na yening hunduna punsang sang lagani hojik yening tha horokpaga loinana naga pumnamak ki oeba maru marang hunbagi kumai lungaini loikhre kumai siga loinana Senapati Zila dasu tongan ba mahai marom gi maru marang hunba haunakre thong asi low hunbada gina low lingba phawba chathagani Ningtam Thagi Khara Aingba Leirabasu Mahusana Ingshang Napi Marangkai na Puthokpa Jila Ama Oibana Senapati Zila gi Miyam Maru Ena Lomi Sing Makhal Makha Kia gi Chanaba Manamasing Leptana Puthoknaba Hotnabada Atumak Thabak Chingnari Manipur gi Atai Mafam Singa Loinana Senapati Zila dasu Council of Higher Secondary Education Manipur na Loba Class 12 Examination Thashi gi Kun Mathoi dagi Haukre Hojik Phaugi Oinadi Yamna Shanti Oina Parikha Panthokli Numit Kharani gi matungdadi Bosem na Loba Class 10 Zamsing Panthoka Darobana Mahairoi Pumnamak Akanba Maungda Shem Shanari Amaromda Apikpa Angang Singsu Mahushagum Class Ningtina Chathaduna Leiri Mahushana Position Holder Yamna Puthokpa Jila Ama Oibunina Handakshu Miyamna Mahairoi Singdigi Asha Yamna Tauri Mahushana Shana Khotnaba Yamna Pamjaba Jila Ama Oibunina Senapati Zilada Shanabagi Thoram Kia Leptana Panthokli Hojigasi Nong Chudaba Amashung Khara Ingba Matam Oibana Tournament Kea Panthokpagi Nungaiba Matamshu Oiri Handakta February ahumdagi Taraturuk Shuba Assam Rifles na Shinduna Senapati District Headquarters gi Astro Turf Ground da Chatharakpa ahum Shuba Lieutenant Colonel Robert T.A. Memorial Open Football Tournament tha ashigi taratret da loishinkhre Final match da United Brothers FC Ukhrul na Taphau FC Senapati bo Panjal Mari ahumda maithiba piduna champion oikhi Match adu Manipur gi Governor Anusuya UK na Yengbada natana mana mathumshu yentokhi Thoramduda Los Dekho MLA amashung IGAR East Major General VK Nambiar shu yauki Governor Anusuya UK Nongmagi Khonchatta Senapati da lakhi bani Mahagna tongan ba Jila shigi CSU singi mihut chinga unakhi amashung Jila shigi shemgat shagat pagi thabakta angamba mateng pigani haibegi thajaba piramkhi Mamang tha dagi tungjoi da chatharakhiba pomai Naga Students Union PNTM na shinba kunhumdoi shuba PNTM tournament da chadliba tha ashigi ani da luishinkhre Football da Phuba Khuman Village na champion oikhre Environment amashung ecology da yamna thawai yoba jila ama oibana Handaksu Mount Everest College Senapati da nomit nini gi oiba climate change action policies and responsibilities of the government haiba national seminar ama panthokre Seminar adu research committee na college ashigi IQAC ga punna shinbani Seminar adu da akhang ahai kia na climate change na thok halak liba khudong thiba kia gi matangda wangan ki amashung punna khanna naina ki hojigasi Senapati Jila gi oina ningtham tha gi matam loisilaktuna khara shaba horokpa amashung yeningtha lakpaga loinana kumaina thalamba jila asida lohong pantha yauna kumai pumnamak loisin khibaga loinana mipum khudingmak magi mahushagi mathauda thabak chinnaba haure lomi singna lobukta ataina office gi natraga atai thabak singda aduga mahiroi singsu shuti loikhiduna anoba session hokhiba kharana parikha thakibana lemna leihoba amata yaudre adumakpo aikoina mangjaunana checking haudoba yadaba wafam amadi adumak leiri mahushana aing asha onarakpa matam ashi makhal kiyagi ana ayek thokanba matam oibana kanna shaba horak tringai dagi haksel gi damak khara henna checking hauba tai District Administration nasu aing asha olak liba ashigi yenglaga hojik dagi hauna ana ayek laktanaba checking thorang lokhatpa matam oire loinana akhoi khuding maksu isha na checking ba haurashi